Manipur State Sumang Lila Council Sumang Lilagi Saknairaba Seishakpa Khamba Meitei Top Upopi Imphal West Leibina Leikhidabada State ki Thakta Awaba Phongdokhre Thoram Phongdokhre Thoram asida Sumang Lila Council ki Vice President L Thomas Singh Sumang Lila Council ki Award Committee ki Chairman K3 Jugindro NST amadi PH Gunachandra Sharma Lifetime President Sumang Lila Council Mithunglen Singh oina Sumang Lilabu Nungsibiba Artist Singh Member Singh na saruk yaki Manipur State Sumang Lila Council ge Lifetime Secretary Sograpam Hemantana Thorum adugi taramna opagi waro thamkibaga loinana Seishakpa Khamba Meitei na ngalingai matamda Sumang Lila gi damak kathok piramba kaya bu singthaki Sumang Lilabu matamamada Sumang Lila Awangba Thakta Pukatna Bahonabada Achoba Thodang Lobiramki Thorum asida Sumang Lila Council ge General Secretary Yumnam Nilachandra na haikibada Sumang Lilagi damak kathok piramba singna Leikhidabada state ki Thakta ikai khumnaba utpa haibasi Sumang Lila kannaba ihau sagatpa council asigi calendar thoram amani loinana khunai asi kannaba thodang singi manungda Lila kannaba ihau asisu amani haibada haiman mathokloi haiki mahakna Leikhidabada Sumang Lilagi fampakta achoba ahoba ma lehauragani haikibaga loinana lehauriba imung manunggi awabadasu Sumang Lila council saruk yari haiki Mahakna Luwang Artist Association amadi Jupiter Artist Association Sumang Lila Kanglup Singda Seishakpa oina yauramki